Logi wangmada Pairiba Khutlai pumnamak ngasidagi paraga Numit Nigi Manungda surrender Touraknaba Manipur gi Governor Ajay Kumar Bhalla na appeal Tourakli. Governor gi warolasi paladuna ngasi Manipur lengaki Information and Public Relations ki Director NG Utamna thokpa cherolamana hai. Star Armoristagi lutaukiba Khutlai sing yauna hauzik logi wangmada kutsukulai kaya tongan bamafumda chaitok laga leiriba sina kunai asigi security da achoba singna ba mo oiri. Haukiba Thakun Henbada Tourakliba Irang asina Manipur gi twing amasung tamda leiriba miyam aduki matik awachai theng mayoknari. Masina mahusagi punsida hanjilaknaba honabada achoba singnaba ama oibagi mathagta nungsi janana hingminnanaba honabada apanba piri. Starasida normalcy hanjil handuna yam hanagum tangdulaitana laihanba amasung mahusagum nomagi sinta Mahusagum nomagi sinta mapung phana pangthokpa ngamnaba purup khudingmak manglomda thorakpagi matam yaure haujite makhal khudingmak ke yaikhai thingaiba pumnamak leptuna starasida normalcy puraknaba khonaminasi Manipur gi oiriba phibam asida purup khudingmak ke miyam maruoina ching amalsong tamgi nahasingda hainingbade lutaukiba Khutlai yauna illegal oiba mongda Pairiba Khutlai sing voluntary oina thoraktuna manak nakba police station outpost natraga security force ki camp singda ngasidagi paraga Numit Nigi Manungda thingatpirau Khutlai sing thingalakpa sina mahusagi tangdulai taba puraknaba khonabada achoba mateng ama oigani hariba matam asigi manungda voluntary thoraklaga Khutlai thingalakpa myoi singda action ama talokhaloi masigi matung tarakpadade Khutlai paiba myoi singi mathakta matik chaba action lokhatkani Haujik thokliba irang asigi warishin puraknaba amasung haugalakliba nahar sing kannabagi damak laingak asina honari Manipur asi aikoi ama toina semgat sagat minaduna masek mangal naiba tungi lambi ama thamnaba honaminasi haina Governor gi warolasina makhatari